Churachandpur district noma ki tangai fadaba potsai sing fangdabagi kham thengna ware potsai khudimak MRP gi mamaldagi sada kundagi na nifu fawbagi sangda hengat na yole haide kanglup ki irang mayok nariba Churachandpur district ki miyam noma ki tangai fadaba polam sing fangdabagi kham thengna awaba mayok nare sana thangna polam sing MRP gi mamaldagi sada 20 dagi 40 fawba hengat na yole haide Guwahati Dimapur natraga Aizolda cement bag ta lupa sahum yankhay dagi samri fawba pibado Imphal City dagi kilometer 70 romta lapna laiba Churachandpur da bag ta lupa 7 yaure nongju thagi matam dagi masidagi hena awaba phibamda mayawnaga dawri Manipur gi South Hill district ki manung chaliba maroina Churachandpur Sandel amasung Tengnopal da lairiba miyoising nomagi tangai fadaba sangdraba yadraba polam sing yauna thaugi mamal ka hena wangbana sel thunggi awaba mayawnare Churachandpur district ki khwaidagi maroiba potsai sing putok pusin tawnariba Imphal Churachandpur highway su kanglup ki irang asina maram oiraga potsai pusin ba yadre masigi atopa lambi oina Mizoram gi capital city Aizol dagi kilometer 2 marfu rom sangba singi yamna khudong thina oiba lambi saruk sing phawraga Churachandpur tamna potsai pusilakpada lambi gi khudong thiba kaya su mayoknare lambi gi pheba masi ka hena fatabata natana akhuba slip chatpa amadi landslide na singba kaya mayoknabana Aizol dagi Churachandpur tamna malpuba truck sing lakna bahonabada numit nini amasung masidagi hena sange Mizoram amasung Churachandpur ga lonariba tuibai turel gi mathakta sariba yot ki thong asisu yamna condition phaba haibadu oidabana akaknaba volume khaktama hafalaga truck sing lanthok lansin tawri Churachandpur da leiriba petrol pump ayamba thong lon khibana black ta oina hanade Imphal dagi Churachandpur tamna pusilambani atubu haujikti pump sing lona khibana petrol gi mamal asi liter sada 20 gi changda mamal hengan ayole Churachandpur district ta operate tawriba Kuki la lobasing asinasu Aizol dagi Churachandpur tamna pot pusilaktiba truck sing yauna local trader amasung shopkeeper singda makhal makha kaya gi tax kaya lauri masina potsai gi mamal ka hena wangkhalakpagi maram oiri Churachandpur kaithel da vendor famleba singna phongdorakhibada sahi amagi mamangda seng kg da lupa yankhai piramba du haujikti seng kg da lupa humudra yaure gas ki mamal su sada 20 gi sangda hengalei alu kg da lupa nifu tilhau kilo da lupa homfu aduga singna kg da lupa sahum piri MRP tharga lakpa mapanda gi pusilakpa potsai singsu ifongphongna sada 20 dagi 40 fawbagi sangda hengale masina miyam awabada kham thengle haide phau salamdaida laikrak chatle haide Thawbal district ki manungchana leiriba Selom Laikol ki Yaripok pesi Sarangpat Wangkhem singba angan phau thariba mafam se Yaripok kenel gi ising tharak tabana phau salamdaida laikrak sale maram aduna hiram asida mari lenaba singna athubada miyeng sangduna kenel de ising thabira ohaina pesi apunba lomi lup Yaripok pesi na mari lenaba singda apil tawrakle haukiba sahi 2024 gi Yaripok kenel gi ising gi mateng lawduna pesi Selom Laikol gi akoibada angan phau thaduna double cropping tawduna lomi singda phau gi hena puthokuna kudong saba kaya phangke chaliba sahi asigi oina sulongmi singna double cropping ge angan phau thaduna phauthok hena puthokna bahonare adubu haujuk phau salamdai matam asida Yaripok kenel ising tharak tabana ising ge awaba mayokna duna lawpham sing lekrak chatle phau satpa ngamdre maramaduna mari leinaba singna athuba matamda miyeng sangbiduna Yaripok kaithel de ising thabirakuna lawmi singna thengnariba ising phangdabagi awaba se kokhan biyo hairakle India ka ceasefire matung Pakistanda emergency laothokhre Pahalgam attack matung India amasung Pakistan lebak ani ki marakta akan balance tharingai manung Pakistan ki manungchana leiriba Balochistan da mafam adu ki lalhaulo group ama oiriba Baloch Liberation Army na me tara da army ki kem yankhai mathoi da attack sathaduna Mangochar city loksinduna independence laothokhre loinana UN da su peacekeeping force tharaktuna independent country ama oina recognize tawna ba taksin khre masina Pakistan manung da asobo irang mayo nade amaronda Pakistan amasung Indian lebak ani gi marakta ceasefire lauthoktuna nomai kapna ba amasung air strike tawbagi thabak pulap lepkhrabasu India na sathakiba surgical strike aduna Pakistan gi military air base kaya sauna mang takpadagi lebak aduda emergency lauthokhre source amana hairibana operation sindur gi manungchanna Indian air force na me tara da sathakiba air strike da military site tarama thogi mathakta sauna ama ata thoki Rafiqui Murid Nur Khan Rahim Yar Khan Ccpur
Manipur Union Pasur amasung Sialkot ki airbase sing paksana ama ata thoki airport sing asigi runway sing collapse oibana plane paikhat pa yadre air defense radar system su chauna ama ata thokhre maraksida India ki Prime Minister na Operation Sindur mai pang na pangthokhraba matung ihan hana lebak asigi miyam da piba mahaki address amada Pakistanda terror amasung tok ani asi punsinaba yaroi hojik asi lan amasung terrorism gi matam nate India gi maikai dagi santi oiba khongthang sing saugatli adubu Pakistan na India da terrorism amadi akiba piba ki thawong sing satharaglabade madu India na sabsana pakhum pi gani haikhe CBSE na loba class 10 amasung 12 ki parikha haidokle CBSE na loba class 10 amasung 12 ki exam ki phal ngasi laothokhre mahiru sing na exam asigi phal CBSE gi website results.cbsc.nic.in da natroga cbsc.government.in dagi yingbiba yagane sahi asigi oina class 12 ki overall percentage sang asi sada 88.39 oidi aduga class 10 gina 93.66 oidi nengsingba yabade 2024-25 ki academic session dagi hauduna mahiro singda academic pressure hantha hanabagi pandam relative grading system sanaba haukrabane 2024 ki class 10 gi examination da mahiro pass tawbagi percentage da sada 93.6 oiki aduga 12 class kina pass tawbagi sang sada 87.98 oiki bane Pakistan ki attack ta laikhidraba BSF Parsne Deepak Singha khamgi mafamda miyamna aroibo oina haikal leka tamduna ikai khumnaba utkhre haukiba me tarada Jammu and Kashmir RS Pura sector ki Kharkola border outpost Pakistan drone attack satharakpadagi laikanaba ngamdana laikhidraba BSF constable yaripok yambe mathak laikai dagi Singha kham Deepak ki haksang ngasi nuktilpung amarom tabada Imphal airport ta thunglare laikhidraba BSF Parsne asina Imphal airport ta hek thunglabaga red laying ceremony pangthoktuna Manipur ki governor Ajay Kumar Bala yauna saknairaba miyosing amasung makok thongba official kiyana laikatuna ikai khumnaba utke thauramadu da Manipur Sarkar ki Chief Secretary BSF ki DG tongan bo officer sing tongan political party ki MLA sing saruk yakhe laikhidraba constable Deepak Kumar airport red laying ceremony pangthoklaba matung mahake pona phamlamdam yaripok yambe mathak lekaida aroiba mathau mangam pangthokhe thauramadu da sumiyam na mahaki mafamda aroibo ina ikai khomnaba utuna haikal lekat tamke haire Mathangda Arambai Tengol gi Robin Mangang Khwairak Pamna Wafam Khara Thamakre Madude India Pakistan Landabu Oiro Maitai Kuki Lanbu Oiro Laikhidraba Athobu Khudimak Bu Khwaidagi Awangba Thakta Ikai Khumnabu Uchari Yamna Thamu Shokpadi India Pakistan gi Landa Laikhidaba Athobagi Imungdade Laibak ki Famnaiva Sing Satuna Awaba Phongdokpiba Uzai Aduga Kuki na Landaraktuna Khuhathina Pikraba Sing Amadi Lanphamda Laikhidraba Police Amadi Khun Ngakpa Kaya Aside Tumit Kang Oina Ubagira Kari Khanbagino Nomata wahi amatasu haibide satpasu satpide asibadadi politics hanabiganu yam pende haina Robin Mangana thamlakle Mathangda Arambai Tengol gi Lusing Pura Korongan ba Khuman so asumna thamlakle madude aikhoi gi inat lining da yetna riba pumna mak loisinduna amata oina chatnaba inat lining gi loop maisau mainau sing aikhoi 80 na athubada unana ba sinjarakani masita lakhaudaba yawhaudaba singna makhata na marai tura yetpa khotpa amata yara roi ponsin si habada yaraktaba singdude inat lining nungsiba nate yekna bani haina Korongan bana thamlakle Senapati the Child Marriage ki mayokta awareness pangthokre Balbita Mukta Bharat ki saruk ama oina ngasi Senapati the District Administration the District Child Protection Unit Senapati ka punna khusamna duna awareness campaign against child marriage kam sensitization program ama ngasi pangthokre district level officers sing amasung church leaders sing gi oina akhanana pangthokiba thoramadu ka mari lenana Senapati DC Momoni Dole na haikibada child marriage amasung masina health amasung education ka mari lena ba isu sing da pidi Saithing kayagi matangta mayek sengna paudam ki Senapati district da hojik phawgi oina child marriage ki case amata thengna daba sigidamakta suthaga phongdoki oina na child marriage ek ase mapung phana pangthok na bohona bada church leader sing amasung DLO sing na mapung phana sogat pio haina apel tawki Senapati gi Adam Rang David kung na haikibada school gi hek mathang da church sing na angang sing bu mahima sing tambi bada asoba thodang lauri maramaduna church leader sing na child marriage ek matang da mapung phana
ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯁꯔꯨꯛ ꯌꯥꯅꯕꯁꯨ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯤꯠ ꯂꯤꯂꯤ ꯔꯣꯡꯃꯩꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯗ ꯆꯥꯏꯜꯗ ꯃꯦꯔꯦꯖ ꯑꯦꯛ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯈꯤ꯫ ꯆꯔꯆ ꯂꯤꯗꯔꯁꯤꯡꯅ ꯃꯦꯔꯦꯖ ꯁꯦꯔꯦꯃꯣꯅꯤꯁꯤꯡꯗ ꯑꯦꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯕ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯆꯥꯏꯜꯗ ꯃꯦꯔꯦꯖ ꯐ꯭ꯔꯤ ꯃꯦꯔꯦꯖ ꯑꯃ ꯑꯣꯏꯍꯟꯅꯕꯁꯨ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯣꯃꯣꯅꯤ ꯗꯣꯂꯦꯅ ꯆꯥꯏꯜꯗ ꯃꯦꯔꯦꯖꯀꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯃꯤꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯒꯗꯕ ꯄꯣꯁꯇꯔ ꯔꯤꯂꯤꯖ ꯇꯧꯗꯨꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯤꯌꯥꯝꯗꯁꯨ ꯏꯁꯨ ꯇꯧꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯔꯆ ꯄꯥꯁꯇꯔ ꯑꯃꯁꯨꯡ ꯌꯨꯠ ꯂꯤꯗꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯨꯃꯨꯅꯣꯑꯥꯝ ꯚꯤꯂꯦꯖꯇꯒꯤ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯐꯥꯒꯠꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯊꯝꯅꯕ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯔꯤꯕ ꯀꯨꯃꯨꯅꯣꯑꯥꯝ ꯚꯤꯂꯦꯖꯇꯒꯤ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯇꯥꯡ 10ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯅ꯭ꯌꯨ ꯂꯝꯀꯥ ꯃꯌꯥꯗꯒꯤ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯃꯤꯑꯣꯏ 3 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯤꯂꯨꯟ ꯕꯥꯏꯐꯩ ꯆꯍꯤ 33, ꯗꯦꯕꯤꯠ ꯅꯦꯇꯤꯟꯊꯥꯡ ꯆꯍꯤ 32 ꯑꯃꯁꯨꯡ ꯂꯨꯈꯧꯁꯩ ꯆꯍꯤ 53 ꯀꯧꯏ꯫ ꯃꯈꯣꯏꯗꯒꯤ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 11.05ꯀꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯀꯦꯖꯤ 1.164 ꯌꯥꯎꯅ 4 ꯋꯤꯂꯔ ꯒꯥꯔꯤ ꯑꯃ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯐꯣꯟ 3 ꯐꯥꯔꯦ ꯍꯥꯏꯔꯤ꯫